ꯍꯦꯠ ꯇꯦꯜ ꯇꯧꯔꯤꯔꯣ ꯍꯦꯠ ꯇꯦꯜ ꯇꯧꯕꯗ ꯇꯧꯔꯤꯔꯣ ꯑꯁ ꯈꯨꯝꯖꯤꯜꯂꯨ ꯌꯥꯗ꯭ꯔꯥ ꯈꯨꯝꯖꯤꯜꯂꯒ ꯑꯌꯥ ꯃꯥꯡꯒꯤ ꯇꯥꯔꯦ ꯇꯨꯝꯅꯤꯡꯉꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯖꯝꯅꯥꯗ ꯃꯥꯅ ꯆꯥꯅ ꯉꯁꯤ ꯀꯩꯅꯣ ꯅꯨꯡꯊꯥꯡꯅꯤꯒ ꯇꯧꯕꯁꯤꯅ ꯀꯧ ꯇꯝꯅ ꯅꯝꯕꯤꯒ ꯃꯥꯏ ꯈꯪꯒꯥꯎꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯄꯛꯆꯔꯤꯅꯦ ꯃꯥꯏ ꯈꯪꯒꯥꯎꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯃꯁꯥꯁꯦꯅ ꯈꯩꯅꯤꯡ ꯅꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯥꯔꯕ ꯅꯠꯇ꯭ꯔꯥ ꯈꯪꯕ ꯐꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯅꯅꯦ 시래 시래로가 ꯌꯦꯡꯕ ꯀꯨꯏꯔꯦ ꯂꯥꯏꯐꯁꯦ ꯆꯍꯤ ꯑꯅꯤꯃꯨꯛ ꯐꯥꯔꯝꯃꯅꯤ ꯊꯥꯗ ꯌꯦꯡꯒꯦ ꯃꯑꯣꯡꯁꯦ ꯃꯌꯥꯝ ꯊꯥꯅꯩꯅ ꯉꯁꯤ ꯈꯛ ꯊꯥꯅꯤ Community moderation bubble phone ꯁꯔꯤꯗꯣꯟꯗ ꯄꯇꯥ ꯑꯃ ꯂꯧꯔꯝꯒꯗꯕꯅꯤ ꯀꯥꯎꯔꯤꯅꯦ ꯄꯤꯔꯥꯏꯇꯥ ꯃꯣꯜꯂꯨꯗꯤ ꯄꯇꯥ ꯑꯃ ꯂꯧꯔꯦ ꯐꯝꯃꯨ ꯂꯥꯎꯅꯦ ꯕꯦꯝꯁꯤꯒ ꯃꯣꯏ ꯁꯤꯁꯨ ꯕꯔꯥꯔꯣ ꯁꯤꯁꯨ ꯁꯤꯁꯨ ꯕꯔꯥꯔꯣ ꯑꯗꯨ ꯃꯣꯏ ꯔꯨꯝꯁꯤꯗꯤ ꯆꯥꯎꯋꯤꯀꯣ ꯃꯣꯏ ꯂꯩꯗꯣ ꯆꯍꯤꯗ ꯊꯤꯕꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯃꯥꯗꯤ ꯅꯣꯏ ꯃꯃꯥꯗꯤ ꯆꯠꯈ꯭ꯔꯕꯣ ꯑꯩꯌꯥ ꯑꯣ ꯑꯩꯈꯣꯏ ꯊꯤꯟꯕ ꯂꯥꯛꯑꯝꯃꯤꯅꯤ ꯃꯥꯏꯗꯣ ꯑꯠꯆꯥ ꯀꯅꯥꯅꯣ ꯑꯣ ꯅꯣꯏ ꯃꯃꯥꯒꯤ ꯅꯅꯦꯝꯕꯣꯛꯀꯤ ꯀꯩꯅꯣ ꯃꯆꯦ ꯃꯥꯅ ꯑꯃꯨꯛ ꯃꯣꯏ ꯃꯃꯥ ꯌꯦꯡꯉꯨꯅꯦ ꯐꯛꯅ ꯑꯌꯥ ꯕꯦꯝ ꯃꯊꯛꯇ ꯐꯝꯃꯨ ꯏꯪꯉꯤꯅꯦ ꯑꯣ ꯑꯁ ꯀꯀꯥꯗꯨꯒ ꯏꯆꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯊꯣꯛꯇꯣꯏꯔꯣ ꯅꯨꯡꯗꯥꯡ ꯊꯣꯛꯇꯣꯏꯔꯥ ꯍꯪꯉꯤꯕ ꯅꯣꯡ ꯃꯥꯡꯂꯛꯀꯗꯤ ꯗꯔꯀꯥꯔꯅꯦ ꯍꯥꯏꯗꯥꯏꯅꯦ ꯍꯌꯦꯡꯒꯤꯗꯤ ꯐꯪꯒꯅꯤ ꯑꯗꯨꯗꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯁ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯒ ꯍꯌꯦꯡꯕꯨ ꯇꯞꯊ ꯀꯦꯟꯁꯦꯜ ꯇꯥꯗ꯭ꯔꯣꯕ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯁ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯩꯅꯣꯅꯦ ꯅꯨꯄꯥꯁꯦ ꯇꯨꯝꯈꯔꯦ ꯅꯨꯄꯤꯁꯦ ꯄꯩꯁꯥ ꯄꯥꯏꯔꯦ ꯂꯣꯏꯔꯦ ꯁꯤꯁꯨ ꯊꯕꯛ ꯇꯧꯋꯤꯔ ꯍꯣꯏ ꯌꯨꯝꯗ ꯐꯝꯅ ꯂꯩꯔꯦ ꯈꯔ ꯄꯥꯔꯠ ꯇꯥꯏꯝ ꯇꯧꯅ ꯂꯩꯕ ꯇꯨꯝꯗꯔꯤꯗ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ
ꯑꯣ ꯇꯨꯝꯕꯤ ꯁ꯭ꯋꯦꯇꯔꯒ ꯂꯤꯠꯇꯦꯃꯤ ꯃꯁꯥꯒ ꯑꯉꯥꯡꯁꯤꯡꯁꯦ ꯑꯝꯇ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯤꯅꯤꯅꯦ ꯂꯥꯛꯇꯣꯏꯅꯤꯅꯦ ꯗꯗꯥ ꯇꯣꯝꯕꯤ ꯏꯪꯗꯕ꯭ꯔꯥꯕ ꯅꯣꯏꯁꯦ ꯑꯣ ꯇꯣꯝꯕꯤ ꯑꯁ ꯀꯣꯍꯤꯃꯥꯗꯗꯤ ꯈꯨꯏꯪ ꯑꯃ ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯏꯪꯒꯠꯂꯤ ꯏꯪꯉꯗꯤ ꯈꯥꯡꯕ ꯉꯝꯗꯦꯕꯀꯣ ꯆꯥꯆꯥ ꯂꯥꯛꯑꯣꯔꯣ ꯎꯝ ꯑꯁ ꯀꯣꯍꯤꯃꯥꯗꯒꯤ ꯉꯁꯤ ꯊꯣꯛꯂꯛꯏꯃꯤꯗꯅ ꯆꯥꯆꯥ ꯑꯁ ꯂꯝꯕꯤꯗ ꯂꯥꯛꯑꯣꯔꯣ ꯑꯣꯔ ꯑꯣꯔ ꯂꯥꯛꯄꯁꯦ ꯀꯩꯅꯣꯅꯦ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯍꯛꯆꯥꯡꯁꯦ ꯑꯗꯨꯅ ꯀꯦꯟꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯦ ꯇꯣꯝꯕꯤ ꯉꯁꯤꯁꯦ ꯑꯗꯒꯤ ꯁꯤꯒ ꯂꯥꯛꯑꯒ ꯃꯣꯏꯗꯤ ꯇꯣꯝꯕꯤ ꯑꯣꯂꯥꯡꯉꯦ ꯑꯩꯅ ꯑꯔꯨꯝ ꯖꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯁꯥꯁꯦ ꯑꯗꯨꯅ ꯊꯛ ꯅꯨꯄꯤꯗꯣ ꯊꯛꯅꯤꯛꯏꯕ ꯀꯃꯟꯅ ꯆꯥꯛ ꯄꯨꯈꯝꯗ ꯁꯔꯃ ꯄꯤꯖꯈ꯭ꯔꯣ ꯍꯦꯟꯕꯣꯕꯤ ꯂꯣꯏꯔꯦ ꯑꯣꯏ ꯀꯩ ꯍꯥꯏꯒꯦ ꯆꯤꯆꯦ ꯊꯔꯥꯅꯤ ꯁꯃꯥꯂꯥꯏꯒꯟ ꯊꯦꯡꯀ꯭ꯌꯨ ꯏꯪꯗꯦꯍꯦ ꯑꯣ ꯅꯠꯇꯦ ꯆꯥꯛ ꯀꯩ ꯑꯦꯛꯆꯨꯂꯤꯅꯦ ꯏꯟꯖꯥꯡ ꯊꯣꯡꯉ ꯀꯃꯥꯏꯅ ꯇꯧꯕ ꯆꯥꯏꯅꯣ ꯑꯩꯈꯣꯏꯁꯦ ꯂꯥꯛꯉꯩ ꯀꯣꯍꯤꯃꯥꯗ ꯂꯩꯔꯨꯏꯌꯦꯕ ꯉꯁꯤ ꯀꯣꯍꯤꯃꯥ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯔꯤꯂꯦꯇꯤꯚ ꯑꯃꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯏꯕ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯁꯦ ꯍꯌꯦꯡ ꯍꯥꯏꯕꯩ ꯄꯤꯖꯔꯕꯣ ꯋꯥꯅꯤꯗꯣ ꯇꯤꯛꯀꯦꯠꯁꯦ ꯇꯔꯀꯥꯔ ꯐꯪꯗꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯅꯪ ꯑꯩꯁꯦ ꯑꯔꯨꯝ ꯀꯣꯜꯂꯤꯛ ꯐꯦꯡ ꯖꯥꯎꯔꯤ ꯃꯥꯅ ꯌꯥꯝ ꯀꯨꯝꯊꯔꯛꯏꯔꯣ ꯏꯪꯉꯦꯕ ꯑꯗꯣ ꯁꯤꯜꯆꯔꯒꯤ ꯋꯦꯗꯔꯒ ꯗꯤꯃꯥꯄꯨꯔꯒꯗꯤ ꯃꯥꯟꯅꯩꯌꯦ ꯀꯤꯟꯇꯨ ꯀꯣꯍꯤꯃꯥꯗꯗꯤ ꯌꯥꯝ ꯏꯪꯕꯗꯣ ꯎꯝ ꯑꯗꯨꯅꯤꯗ ꯀꯥꯏ ꯄꯦꯟꯀꯤꯂꯔꯔꯣ ꯀꯔꯤꯅꯣ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯆꯥꯒꯅꯤꯅꯦꯀꯣ ꯀꯩꯅꯣ ꯅꯁꯛꯇꯣ ꯐꯖꯔꯒꯕꯨ ꯀꯦꯗ꯭ꯔꯁꯨ ꯌꯥꯏ ꯆꯤꯆꯦꯅ ꯄꯪꯊꯥ ꯀꯣꯛ ꯊꯥꯒꯠꯄꯤꯔꯦ ꯆꯤꯛꯄꯩ ꯂꯩ ꯀꯦꯗ꯭ꯔꯁꯨ ꯍꯥꯏꯔꯣ ꯌꯥꯏ ꯀꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯆꯥꯒꯦ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯆꯤꯆꯦ ꯆꯥ ꯂꯣꯏꯔꯒ ꯆꯤꯊꯔꯥꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯗꯣ ꯍꯥꯎ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯍꯥꯟꯒꯩ ꯊꯥꯔꯛꯇꯦꯅꯀꯣ ꯑꯗꯨꯝ ꯉꯁꯤ ꯇꯥꯏꯝ ꯄꯥꯁ ꯇꯧꯕꯒꯤ ꯊꯥꯔꯛꯏꯅꯤꯗ ꯑꯗꯨꯝ ꯃꯤ ꯃꯌꯨꯝꯗ ꯂꯩꯕ ꯑꯗꯨꯒꯅꯦ ꯀꯩꯝ ꯏꯟꯇꯔꯦꯁ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯝ ꯔꯤꯜꯁ ꯅꯣꯡ ꯐꯥꯗꯣꯛ ꯅꯝꯅꯤꯡꯉꯤ ꯀꯤꯟꯇꯨ ꯌꯨꯇꯨꯕꯁꯤꯒꯗꯤ ꯏꯟꯇꯔꯦꯁꯀ ꯌꯥꯎꯗꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯥ ꯅꯤꯅꯦꯒꯤ ꯌꯨꯝꯗ ꯆꯥꯛ ꯀꯧꯕꯒꯤ ꯂꯥꯛꯏꯕ ꯎꯝ ꯍꯛꯆꯥꯡ ꯉꯁꯤꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯝ ꯍꯛꯀꯥꯝ ꯆꯟꯗꯅ ꯂꯩꯔꯦ ꯅꯤꯅꯦꯅ ꯋꯥꯕꯤꯔꯦ ꯑꯩꯒꯤꯗꯃꯛꯇ ꯆꯥꯒꯦ ꯆꯥꯛ ꯈꯇꯪꯒ ꯆꯥꯍꯧꯗ꯭ꯔꯕꯣ ꯀꯣꯛꯁꯨ ꯆꯤꯛꯏꯕ ꯆꯥꯛ ꯈꯇꯪꯒ ꯆꯥꯍꯧꯗ꯭ꯔꯕꯕ ꯑꯩꯁꯨ ꯋꯥꯏꯇꯤꯁꯦ ꯇꯥꯏꯝ ꯄꯥꯁ ꯇꯥꯔꯒꯦꯠ ꯅꯠꯇꯦ ꯑꯗꯨꯅꯤ ꯑꯩꯗꯤ ꯑꯥ 3000 ꯍꯦꯜꯂꯒ ꯋꯥꯆ ꯇꯥꯏꯝ ꯑꯠꯆꯥ ꯄꯨꯟꯕꯗꯣ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯝꯗꯥꯏꯗꯅꯦ ꯄꯝꯅ ꯁꯨꯃꯥꯏꯅ ꯂꯦꯞꯈ꯭ꯔꯤꯅꯤꯅꯦ ꯇꯧꯕꯗꯅꯦ ꯕꯤꯖꯤ ꯑꯣꯏꯅ ꯃꯄꯥꯁꯨ ꯁꯨꯇꯤ ꯍꯟꯈ꯭ꯔꯦꯗꯅ ꯑꯗꯨꯗꯩꯗꯤ ꯍꯥꯏꯗꯤ ꯌꯨꯇꯨꯕ ꯆꯂꯥꯏꯕꯁꯤꯗꯤ ꯑꯩ ꯃꯊꯟꯗꯁꯨ ꯉꯝꯗꯦꯗꯅ ꯃꯄꯥꯒꯤ ꯁꯞꯄꯣꯔꯠꯇꯣ ꯌꯥꯎꯗ꯭ꯔꯗꯤ ꯃꯤ ꯑꯅꯤ ꯁꯨꯗ꯭ꯔꯗꯤ ꯀꯩꯒꯤꯅꯣ ꯑꯃꯅ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯁꯨ ꯑꯃꯅ ꯊꯕꯛ ꯇꯧꯔꯁꯨ ꯑꯗꯩ ꯑꯉꯥꯡꯗꯣ ꯌꯥꯎꯕꯅꯤꯅ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣ ꯑꯗꯨꯝ ꯁꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯅꯒ ꯗ꯭ꯌꯨꯇꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯗꯨꯒ ꯆꯤꯆꯦ ꯍꯣꯏ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯑꯥ ꯑꯩꯒꯤꯁꯦ ꯂꯥꯡꯉꯩ ꯊꯥꯗꯕꯅꯤ ꯉꯁꯤ ꯑꯆꯥꯅꯛ ꯊꯥꯕꯗꯣ ꯀꯅꯥꯝ ꯆꯪꯕꯤꯔꯛꯇꯕꯒꯤ ꯋꯥꯅꯤ ꯁꯤꯖꯟ 2 ꯗ ꯑꯦꯟꯗꯤꯡ ꯑꯣꯐꯤꯁ ꯑꯁ ꯏꯍꯨꯜ ꯁꯤꯖꯟ 2ꯒꯤ ꯑꯦꯟꯗꯤꯡ ꯀꯩꯅꯣ ꯊꯣꯛꯂꯛꯑꯦꯅꯦ ꯃꯅꯤ ꯐ꯭ꯔꯤ ꯂꯩꯕ ꯃꯤꯒꯤꯅꯤ ꯋꯥꯏꯇꯤꯁꯨ ꯑꯗꯨꯅꯤ ꯃꯉꯣꯟꯗ ꯄꯨꯔꯥ ꯇꯥꯏꯝꯁꯦ ꯄꯤꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯣ ꯇꯣꯝꯕꯤ ꯇꯣꯝꯕꯦ ꯑꯩꯅ ꯁꯨꯗꯨꯔꯤ ꯊꯕꯛꯇꯣ ꯏꯁꯇꯦꯟ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯥꯡꯅ ꯇꯧꯗꯅ ꯂꯩꯗꯣꯏꯗꯣ ꯑꯣ ꯏꯆꯥ ꯇꯣꯝꯕꯤ ꯅꯨꯄꯤ ꯆꯥꯕꯩ ꯍꯣꯠꯅꯗꯣꯏꯔꯥ ꯁ꯭ꯀꯨꯜꯒꯤ ꯍꯣꯠꯅꯗꯣꯏꯔꯥ ꯖꯨꯝꯒꯤ ꯍꯣꯠꯅꯗꯣꯏꯔꯥ ꯑꯩꯒꯤ ꯇꯣꯝꯕꯤ ꯍꯣꯠꯅꯗꯣꯏꯔꯥ ꯑꯁ ꯄ꯭ꯔꯚꯨ ꯉꯝꯕꯩ ꯋꯥꯔꯤ ꯂꯩꯇꯦ ꯑꯩ ꯄꯨꯅꯦꯗꯅꯤ ꯑꯣ ꯌꯨꯝꯗ ꯀꯥꯞꯀꯅꯨꯀꯣ ꯊꯣꯛꯂꯛꯑꯣ ꯊꯣꯛꯂꯛꯄꯗ ꯄꯥꯕꯨꯡ ꯀꯣꯏꯔꯛꯑꯣ ꯑꯩꯈꯣꯏ ꯅꯥꯇꯣꯟꯒ ꯌꯨꯝꯗꯤ ꯇꯥꯊꯣꯛꯑꯒ ꯑꯃꯨꯛ ꯂꯃꯒꯥꯝꯗꯅꯤ ꯄꯨꯔ ꯆꯤꯆꯦ ꯂꯥꯛꯇꯣꯏꯅꯤ ꯈꯝꯕꯣ ꯃꯊꯪꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯇꯥꯆꯧꯅꯦ ꯆꯤꯆꯦꯁꯦ ꯌꯥꯝ ꯇꯥꯃꯣꯅꯦ ꯆꯝꯃꯝꯗꯧ ꯃꯥꯜꯂꯦ ꯊꯝꯃꯝꯗꯣꯔꯕꯅꯤꯗꯨꯒ ꯗꯤꯄꯤꯁꯦ ꯎꯕꯁꯦ ꯐꯣꯇꯣꯁꯦ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯤ ꯏꯆꯥꯁꯨ ꯄꯣꯔꯛꯇꯦꯗ ꯆꯤꯆꯦꯒ ꯂꯥꯛꯄꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤꯅꯦ ꯍꯩꯔꯥꯎ ꯃꯆꯥꯠꯇꯣ ꯏꯆꯥꯁꯨ ꯅꯣꯏ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯆꯤꯆꯦ ꯑꯩꯅ ꯃꯣꯟꯇ꯭ꯔꯥꯄꯨꯔꯗꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯠꯆꯥ ꯀꯗꯥꯏꯒꯤ ꯅꯤꯉꯣꯜ ꯑꯣꯏꯔꯤꯕ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ ꯍꯦꯛ ꯀꯞꯅ ꯈꯪꯒꯥꯎ ꯂꯩꯔꯦ ꯁꯦꯠꯀꯦ ꯇꯣꯝꯕꯤ ꯀꯩ ꯑꯣꯂꯥꯡꯉꯩ ꯁꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯕꯗꯣ ꯑꯗꯨꯗꯨꯅ ꯇꯧꯔꯤꯅꯤ ꯑꯉꯥꯡꯒꯤ ꯉꯥ ꯃꯆꯥ ꯊꯣꯡꯉꯦ ꯏꯁ ꯉꯥ ꯃꯆꯥ ꯊꯣꯡꯕꯗꯤ ꯍꯥꯎꯕꯅꯤ ꯀꯔꯤ ꯖꯤꯡꯒ ꯍꯥꯏ ꯇꯨꯝꯃꯝꯗꯥꯏ ꯌꯧꯔꯦꯗꯧꯔꯅꯤ ꯇꯨꯝꯃꯝꯗꯥꯏ ꯌꯧꯔ ꯅꯤꯡꯖꯪꯉꯛꯏꯅꯤ ꯑꯠꯆꯥ ꯑꯣ ꯄꯥꯕꯨꯡ ꯁꯨꯕꯥꯁꯇꯣ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯑꯗꯨꯋꯥꯏꯒꯤ ꯑꯣꯏꯗꯣꯏꯔꯥ ꯄꯥꯕꯨꯡ ꯁꯨꯕꯥꯁ ꯍꯣꯏꯗ ꯍꯥꯟꯅ ꯌꯥꯝ ꯂꯥꯛꯑꯝꯃꯦ
ꯃꯣꯏ ꯃꯅꯥꯛꯇ ꯈꯔꯅꯤꯄꯨꯔ ꯅꯤꯉꯣꯜ ꯑꯃ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯝꯃꯤꯑꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯇꯤꯆꯔꯅꯦ ꯑꯟꯖꯅꯥ ꯀꯧꯕꯅꯤ ꯃꯣꯏꯅꯤ ꯒꯨꯍꯥꯇꯤꯗ ꯂꯩꯕꯅꯤ ꯈꯪꯕ꯭ꯔꯥ Hằng Ôi, quá. bảo bia kìa. Tombi. ꯑꯁ ꯑꯩꯗꯤ ꯄꯪꯌꯦꯡꯇ ꯌꯦꯡꯉꯦ ꯍꯌꯦꯡ ꯇ꯭ꯔꯦꯟꯗ ꯀꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯇꯠꯀꯥꯜ ꯐꯪꯗ꯭ꯔꯗꯤ ꯇꯨꯝꯃꯝꯗꯥꯏ ꯌꯧꯅꯕ ꯍꯠꯇꯦ ꯑꯣ ꯀꯀꯥ ꯈꯪꯉꯦ ꯍꯌꯦꯡ ꯂꯥꯛꯀꯦ ꯑꯠꯆꯥ ꯃꯤꯁ ꯁꯟꯖꯅꯥꯗꯣ ꯌꯥꯝ ꯐꯕꯅꯦ ꯑꯩꯉꯣꯟꯗꯒ ꯌꯥꯝ ꯅꯨꯡ ꯇꯧꯏ ꯇꯨꯏꯁꯟ ꯆꯠꯂꯤꯁꯦ ꯃꯣꯏꯅꯤ ꯁꯥꯟꯗꯦꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯑꯕꯀꯣ ꯑꯁ ꯂꯣꯇꯥꯅꯒ ꯀꯠꯂꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯖꯦꯟꯗꯦꯝꯅꯒ ꯀꯜꯂꯤꯕꯖꯥꯠꯅꯦ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯅꯨꯡꯁꯤꯕ ꯑꯗꯩꯗꯤꯅꯦ ꯐꯨꯁꯨ ꯐꯨꯏꯗꯣ ꯂꯨꯅꯁꯨ ꯇꯧꯋꯤꯗꯣ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤꯅꯦ ꯆꯛꯀꯦꯝꯄꯣꯝꯕꯒꯁꯦ ꯄꯤꯖꯗꯣꯏꯅꯤ ꯃꯣꯏꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤ ꯃꯤꯁꯇꯣ ꯁꯨꯕꯥꯁ ꯍꯣꯏꯒꯗꯤ ꯈꯔ ꯃꯈꯥ ꯑꯃ ꯀꯨꯝꯊꯩ ꯇꯨꯝꯈ꯭ꯔꯦ ꯑꯃ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯃꯈꯣꯡ ꯑꯣ ꯍꯥꯝ ꯂꯩꯒ ꯑꯣ ꯂꯩ ꯍꯟꯗꯛꯁꯨ ꯅꯣꯏꯒꯤ ꯕꯥꯗꯨꯒꯣꯔꯒꯤ ꯁꯠ ꯅꯨꯄꯤ ꯁꯠ ꯑꯃ ꯆꯪꯉꯣ ꯈꯔ ꯃꯅꯤꯄꯨꯔꯗ ꯉꯥꯏ ꯃꯌꯨꯝ ꯍꯦꯜꯂꯤꯅꯤ ꯄꯥꯜꯂꯛꯏꯅꯦ ꯀꯩꯅꯣ ꯃꯃꯤꯡꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ ꯗꯗꯥ ꯍꯌꯦꯡ ꯇꯔꯀꯥꯜ ꯐꯪꯗꯥꯏꯔꯣ ꯅꯨꯡꯗꯥꯡꯒꯤ ꯆꯠꯇ꯭ꯔꯣꯃꯤ ꯖꯥꯃꯥꯏ ꯇꯧ ꯐꯔꯦ Hả? ꯌꯥꯝ ꯅꯨꯡꯁꯤ ꯆꯤꯆꯦ ꯉꯥꯛꯇꯪ ꯂꯥꯛꯄꯤꯔꯝꯃꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯤꯁꯤ ꯑꯗꯨꯝ ꯗꯤꯜ ꯂꯦꯟꯕ ꯇꯟꯗꯅ ꯊꯥꯔꯛꯏꯅꯤ ꯑꯩꯁꯦ ꯀꯩ ꯍꯥꯏꯕꯅꯤꯅꯦ Hả? ꯏꯟꯗ꯭ꯔꯥꯅꯤ ꯀꯧꯕꯅꯤ ꯆꯨꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯦꯛ ꯃꯅꯥꯛꯇꯅꯤ ꯍꯟꯗꯛꯇ ꯆꯦꯜꯂ ꯀꯩꯅꯥ ꯇꯧꯈꯤꯕꯗꯣ ꯏꯟꯗ꯭ꯔꯥꯅꯤ ꯀꯧꯕ꯭ꯔꯥ ꯀꯩ ꯀꯧꯕ꯭ꯔꯗꯤ ꯈꯪꯗꯦ ꯃꯤ ꯉꯧꯏ ꯃꯥꯗꯣ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔ ꯃꯥꯜꯂꯦ ꯃꯃꯥꯡꯗ Munu chắc chắn rồi mà. ꯅꯪꯒꯤ ꯄꯥꯔꯁꯣꯅꯦꯜ ꯗꯤꯇꯦꯜꯁꯇꯨꯗꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯃꯥꯏ ꯀꯩꯅꯥ ꯀꯠꯄꯗꯅꯦ ꯀꯩꯅꯣꯒ ꯂꯥꯛꯏꯕ ꯄꯥꯕꯨꯡ ꯁꯨꯕꯥꯁꯀꯗꯣ ꯂꯥꯛꯏꯕ Munu chắc chắn rồi. 11 12 11 ꯍꯥꯏꯅꯕ 11 ꯐꯖꯅ ꯍꯥꯏꯕ ꯇꯝꯃꯨ 12 13 14 15 16 ꯏꯂꯨꯕꯦꯟ ꯍꯥꯏꯗꯤ ELU ꯑꯣꯏꯈ꯭ꯔꯦ ELE 11 ꯍꯥꯏꯗꯣꯏꯕ ꯄ꯭ꯔꯣꯅꯥꯎꯟꯁꯦꯁꯟꯗꯣ ꯐꯖꯅ ꯍꯥꯏꯔꯣ Đang cấp của nó nè, đang cấp ꯁꯥꯄꯝ của nó ꯂꯝꯍꯦꯟꯕ chắc cấp. ꯕ꯭ꯂꯧꯖꯨꯝꯗ ꯅꯠꯇꯦ ꯗꯤꯃꯥꯄꯨꯔꯗꯅꯤꯅꯦ ꯏꯅꯥꯎꯄꯥ ꯏꯅꯥꯎꯄꯥ ꯆꯥꯛ ꯆꯥꯔꯕꯣ ꯁꯨꯕꯥꯁ ꯍꯣꯏꯒꯤ ꯁꯥꯒꯩꯅꯦ ꯅꯨꯄꯤꯗꯣ ꯃꯣꯏ ꯃꯆꯥꯅꯨꯄꯤꯁꯤꯡ ꯊꯣꯛꯏꯌꯦ ꯃꯆꯦ ꯄꯤꯛꯇꯨ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯁꯨꯕꯥꯁ ꯍꯣꯏꯒꯤ ꯁꯥꯒꯩꯅꯤ ꯅꯨꯄꯤꯗꯣ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯄ꯭ꯔꯤꯟꯁ ꯅꯣꯏ ꯃꯃꯥꯗꯣ ꯅꯤꯅꯦꯗꯣ ꯑꯩꯅ ꯍꯪꯉꯛꯏ ꯍꯥꯏꯔꯣꯀꯣ ꯎꯇꯨ ꯆꯥꯛ ꯆꯥꯔꯕꯣ another moderator just handle this ꯅꯨꯄꯤꯗꯣ ꯑꯩꯒ ꯀꯣꯜꯗ ꯄꯥꯎ ꯐꯥꯎꯅꯩ ꯑꯠꯆꯥ ꯑꯩ ꯈꯪꯕ꯭ꯔꯥ ꯍꯪꯉꯨ ꯆꯁꯃꯥ ꯗꯨꯀꯥꯟꯗ ꯁꯨꯕ ꯅꯨꯄꯤꯗꯣ ꯈꯪꯕ꯭ꯔꯥ ꯍꯪꯉꯨ ꯅꯣꯏ ꯃꯅꯥꯛꯀꯤ ꯅꯨꯄꯤꯗꯣ ꯑꯩꯒ ꯀꯣꯜꯗ ꯄꯥꯎ ꯐꯥꯎꯅꯩ ꯏꯔꯣꯜꯂꯤ ꯑꯁ ꯏꯔꯣꯟꯕꯅ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏ ꯊꯥꯎꯗ ꯁꯤꯒ ꯂꯩꯕꯦ ꯊꯥꯎꯗ ꯆꯥꯅꯕꯅꯦ ꯏꯔꯣꯝꯕ ꯆꯥꯗꯕ ꯀꯨꯏꯔꯦ ꯃꯣꯏ ꯏꯔꯣꯝꯕ ꯆꯥꯅꯤꯡꯕꯅ ꯆꯥꯗ꯭ꯔꯤꯅ ꯚꯥꯏ ꯂꯥꯛꯇ꯭ꯔꯤ ꯑꯠꯆꯥ ꯏꯕꯥꯏꯒꯤꯗꯤ ꯀꯩ ꯀꯝꯄꯦꯅꯤꯔꯣ ꯅꯠꯇ꯭ꯔꯒ ꯗꯤꯐꯦꯟꯁꯇ ꯂꯩꯔꯤꯔꯣ Cháu phải đến một phát rồi là cái gì là cái gì cầm đi đây cháu nó mua có ꯄ꯭ꯂꯤꯁ ꯂꯥꯏ ꯀꯧꯈ꯭ꯔꯕꯣ ꯍꯣꯏ ꯈꯪꯉꯦ ꯈꯪꯉꯦ ꯕꯥꯏ ꯆꯦ ꯏꯗꯤꯇꯤꯡ ꯇꯧꯕꯒꯤ ꯐꯣꯇꯣ ꯑꯃ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯉꯥꯛꯇꯪ ꯆꯪꯕꯤꯔꯝꯃꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯆꯤꯟꯁꯦ ꯏꯊꯩ ꯊꯩꯕ꯭ꯔꯥ ꯍꯥꯏꯇꯥꯔꯦ ꯅꯦꯅꯦ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯅꯪ ꯑꯩꯅ ꯉꯁꯥꯏ ꯍꯪꯉꯝꯃꯤꯕ ꯅꯦꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯎꯗꯕ ꯑꯗꯨꯒ ꯑꯠꯆꯥ ꯁꯨꯝ ꯏꯁꯥ ꯀꯝꯄꯦꯅꯤ ꯍꯥꯡꯂꯤꯅꯤ ꯁꯤꯗ ꯑꯁ ꯆꯤꯆꯦ ꯅꯣꯏꯒꯤ ꯑꯟꯗꯔꯗ ꯑꯣꯏꯅ ꯑꯩ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯁꯤꯔꯥ ꯀꯩꯅꯣ Kapan nang kapan ako kumain chaturi. Nang chat ako chaturadi tacho exam tharo. Dai kumain lakuri. ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯀꯣꯍꯤꯃꯥꯅꯗꯤ ꯁꯥꯊꯤꯅ ꯌꯦꯡꯉꯦ ꯃꯣꯟꯗ ꯁꯨꯡꯊꯥ ꯊꯥꯗꯕꯅꯦ ꯐꯤꯔꯣꯟꯗꯤ ꯌꯥꯝ ꯍꯣꯡꯕꯀꯣ Kaya tawag eh. Chat na
ꯐꯖꯅ ꯂꯥꯏ ꯀꯩꯅꯣ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯨꯝ ꯑꯍꯟꯁꯦ ꯇꯨꯡꯈ꯭ꯔꯦ ꯍꯧꯗꯣꯛꯄ ꯌꯥꯒꯅꯤ ꯌꯥꯅꯤ ꯍꯧꯔꯛꯀꯅꯤ ꯏꯆꯦ ꯃꯁꯝꯁꯦ ꯆꯅꯝ ꯆꯅꯝ ꯂꯥꯎꯔꯦ ꯏꯐꯨꯟꯅ ꯈꯪꯉꯕ꯭ꯔꯥ ꯉꯁꯥꯏ ꯏꯐꯨꯟ ꯂꯝꯕꯤꯗ ꯐꯖꯅ ꯆꯪꯉꯛꯄꯗꯣ ꯃꯣꯏꯁꯤꯒꯗꯤ ꯀꯣꯝꯂꯥꯁꯦ ꯀꯦꯖꯤ ꯑꯣꯜꯂꯒ ꯌꯣꯜꯂꯝꯕꯩ ꯋꯥꯅꯤ ꯑꯥꯂꯤꯗ ꯌꯣꯟꯗꯦ ꯑꯂꯤꯗ ꯂꯝꯕꯤꯗ ꯖꯣꯜꯂꯝꯒꯅꯤꯅ ꯁꯤꯒꯗꯤ ꯑꯂꯤꯗ ꯖꯣꯜꯂꯝꯒꯅꯤꯕ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗꯅꯦ ꯀꯦꯖꯤꯗ ꯑꯂꯤ ꯍꯥꯏꯗꯤ ꯃꯔꯤꯗꯣ ꯀꯦꯖꯤꯗ 150 200ꯀ ꯍꯥꯏꯍꯧꯔꯤꯅꯦꯍꯦ ꯍꯌꯨꯝꯁꯤꯗꯕ ꯃꯇꯨꯝ ꯁꯅꯥꯊꯣꯏꯕꯤꯒꯤ ꯑꯦꯜꯕꯤ ꯃꯇꯨꯝꯗꯣ ꯆꯠꯇ꯭ꯔꯕꯣ ꯍꯟꯗꯛ ꯆꯠꯇ꯭ꯔꯦ ꯆꯤꯆꯦ ꯑꯩꯁꯦ ꯂꯥꯁ ꯁꯦꯇꯔꯗꯦꯗꯣ ꯑꯗꯨꯒ ꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯅꯤ ꯀꯣꯍꯤꯃꯥꯗ ꯀꯣꯏꯕꯩ ꯂꯥꯛꯄꯀꯣ ꯑꯗꯣ ꯑꯩ ꯁꯪꯗ꯭ꯔꯦꯕ ꯅꯨꯃꯤꯠꯀꯤ ꯅꯥꯏꯠꯇꯣ ꯃꯣꯏ ꯄꯨꯂꯤꯁ ꯒ꯭ꯔꯥꯎꯟꯗ ꯃꯦꯂꯥ ꯇꯧꯒꯦꯅ ꯆꯠꯄꯗꯨꯒꯅꯦ ꯃꯥꯁꯨ ꯍꯧꯖꯤꯛ ꯋꯥꯏ ꯊꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯆꯪꯉꯝꯗ꯭ꯔꯦꯗ ꯑꯉꯥꯡꯗꯤ ꯇꯨꯝꯃꯣ ꯌꯥꯗ꯭ꯔꯦ ꯅꯣꯡ ꯐꯥꯗꯣꯛꯀ ꯁꯪꯉꯒ ꯆꯪꯉꯤꯗꯨꯅꯦ ꯃꯥꯗꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄꯀꯣ ꯀꯣꯂꯦꯖ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄ ꯂꯥꯡꯕ꯭ꯔꯥ ꯃꯅꯥꯎꯅꯨꯄꯤꯁꯨ ꯊꯥꯎ ꯅꯤꯂꯤꯃꯥꯁꯨ ꯊꯥꯍꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤꯅꯦ ꯑꯩꯈꯣꯏꯅꯕꯨ ꯔꯤꯒꯨꯂꯔ ꯊꯥꯗꯕꯅꯤꯅꯅꯦ ꯃꯤꯗꯣ ꯆꯪꯉꯛꯇꯦ ꯑꯩꯒꯤ ꯉꯁꯤ ꯉꯥꯏꯍꯥꯛ ꯌꯥꯎꯔꯤ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯃꯩꯅꯤ ꯑꯁ ꯃꯩꯅꯤ ꯀꯅꯥ ꯃꯥꯗꯤ ꯍꯥꯟꯅꯗꯩ ꯑꯩꯅ ꯂꯥꯛꯇ꯭ꯔꯦ ꯁꯨꯝ ꯖꯨꯝ ꯒ ꯒ ꯒ ꯂꯛꯀꯤꯗꯣ ꯂꯥꯎꯅ ꯑꯗꯨꯝ ꯀꯩꯅꯣ ꯆꯠꯈ꯭ꯔꯦ ꯇꯧꯔꯛꯄꯅꯤ ꯂꯩꯔꯛꯄꯅꯤ ꯍꯌꯦꯡ ꯗꯣꯡ ꯑꯌꯨꯛꯇ ꯗꯣꯡ ꯂꯥꯛꯀꯅꯤ ꯉꯥꯡꯒꯟꯕꯅꯦꯕꯀꯣ ꯃꯥꯒꯤ ꯑꯦꯜꯕꯤꯗꯨꯗꯤ ꯑꯥꯎꯠꯀꯤ ꯃꯤ ꯌꯥꯝ ꯂꯥꯛꯏ ꯅꯠꯇ꯭ꯔ ꯀꯨꯀꯤꯒ ꯆꯪꯉꯛꯄ ꯑꯃ ꯇꯧꯅꯤ ꯑꯅꯤꯃꯛ ꯑꯦꯜꯕꯤ ꯇꯥꯔꯦ ꯑꯁ ꯂꯩꯈꯣꯟꯅꯤ ꯑꯅꯤꯃꯛ ꯑꯃꯅ ꯇꯣꯇꯣ ꯋꯥꯠꯇꯦ ꯂꯣꯏꯅ ꯑꯃꯅ ꯍꯦꯟꯗꯦ ꯑꯃ ꯁꯤꯟꯅꯕꯩꯕ ꯇꯥꯗꯦ ꯑꯃꯅ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯂꯨꯄꯥ ꯆꯥꯝ ꯆꯥꯝ ꯐꯖꯩꯅꯦ ꯄꯤꯌꯦ ꯍꯣꯡꯅ ꯐꯪꯉꯛꯇ꯭ꯔꯥ ꯈꯣꯡꯎꯞ ꯐꯖꯗꯦ ꯂꯍꯥꯡꯉꯩꯗꯤ ꯑꯩꯈꯣꯏ ꯐꯖꯕ ꯑꯝꯇ ꯎꯔꯛꯇꯦ ꯅꯠꯇ꯭ꯔꯥ ꯕꯗ꯭ꯔꯥ ꯆꯥ ꯆꯠꯄꯗꯣ ꯑꯗꯨ ꯐꯖꯗ꯭ꯔꯣ ꯃꯈꯥꯗꯩ ꯐꯤꯗ ꯌꯦꯡꯒꯦ ꯂꯨꯄꯥ ꯃꯣꯁꯤꯅ ꯇꯔꯥ ꯀꯗꯥꯏꯗ ꯇꯔꯥ ꯇꯔꯥ ꯇꯣꯡꯕ ꯃꯣꯏꯅ ꯄꯤꯌꯦ ꯃꯣꯁꯤꯅ ꯉꯁꯤ ꯄꯤꯡ ꯀꯂꯔꯗ ꯑꯂꯣꯏꯕꯅꯤ ꯐꯖꯗ꯭ꯔꯥ ꯁꯦ ꯐꯖꯩ ꯂꯨꯄꯥ 10 ꯄꯤꯌꯦ ꯏꯁꯀꯥꯔꯠꯁꯤꯁꯨ ꯐꯖꯩ ꯁꯤꯁꯨ 10 ꯃꯆꯨ ꯌꯥꯝ 10 ꯅꯨꯡꯁꯤ ꯄꯤꯔꯛꯑꯦ ꯑꯩꯁꯤꯁꯨ ꯂꯨꯄꯥ 10 ꯄꯤꯌꯦ ꯑꯉꯥꯡ ꯈꯣꯡꯒ꯭ꯔꯥꯎ ꯌꯥꯝ ꯐꯩꯌꯦ ꯑꯁ ꯃꯈꯥꯗꯩꯗꯣ ꯌꯥꯝ ꯐꯖꯩꯗ ꯑꯩ ꯁꯤꯗ ꯑꯩꯈꯣꯏꯒ ꯔꯨꯝ ꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤꯅꯤ ꯑꯣ ꯀꯅꯥ ꯆꯥꯏꯅꯤꯁꯂꯣ ꯑꯣ ꯀꯩꯅꯣꯗꯣ ꯑꯗꯨ ꯀꯩ ꯍꯥꯏ ꯀꯩ ꯍꯥꯏ ꯁꯅꯥꯊꯣꯏꯕꯤꯗꯣ ꯑꯩꯈꯣꯏꯅꯤ ꯆꯥꯏꯅꯤꯁ ꯍꯥꯏꯅ ꯀꯧꯋꯦ ꯆꯥꯏꯅꯤꯁ ꯀꯧꯕꯗꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯑ ꯑꯗꯨꯝ ꯆꯥꯏꯅꯤꯁ ꯍꯥꯏꯅ ꯀꯧꯔꯕꯅꯤꯅꯅꯦ ꯃꯃꯤꯡꯗꯣ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯦ ꯌꯥꯝꯃꯜꯂꯤ ꯂꯦꯡꯒꯅꯤ ꯇꯞꯇꯥꯏ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯆꯥꯏꯅꯤꯁ ꯍꯥꯏꯅ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦꯕ ꯀꯧꯔꯛꯑꯦꯕ ꯑꯗꯨ ꯃꯥ ꯑꯌꯨꯛ ꯂꯩꯃꯥꯏꯅ ꯃꯋꯥꯅ ꯑꯣꯛꯇ꯭ꯔꯒ ꯃꯃꯤꯡ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯤꯈ꯭ꯔꯦꯌꯦ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯦ ꯁꯤꯒ ꯆꯥꯛ ꯀꯧꯔꯛꯏꯅꯤ ꯀꯦꯃꯦꯔꯥꯁꯦ ꯂꯥꯏꯚ ꯊꯥꯔꯤꯕ ꯁꯅꯥꯊꯣꯏꯕꯤꯗꯣ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯩꯈꯣꯏꯅꯅꯦ ꯆꯥꯏꯅꯤꯁ ꯀꯧꯔꯛꯏꯕ ꯀꯣꯂꯦꯖꯇ ꯑꯩꯈꯣꯏ ꯄꯨꯜꯂꯛꯏ ꯇꯤꯟꯅꯔꯛꯏꯕ ꯆꯥꯏꯅꯤꯁ ꯍꯥꯏꯔ ꯈꯪꯅꯔꯤꯅꯤꯗꯣ ꯑꯌꯨꯛ ꯂꯩꯃꯥꯏꯅ ꯃꯃꯤꯡ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯃꯝꯕꯗ ꯇꯦꯟ ꯀꯥꯞꯄꯕꯨ ꯀꯅꯥ ꯈꯪꯗꯣꯏꯅꯣ ꯀꯣꯡ ꯌꯥꯝ ꯆꯤꯛꯑꯦ ꯑꯌꯨꯛ ꯂꯩꯃ ꯍꯥꯏꯅ ꯈꯪꯅꯩ ꯁꯤꯗꯗꯤ ꯑꯌꯨꯛ ꯂꯩꯃ ꯍꯥꯏꯅ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯤꯛꯉꯩ ꯆꯥꯏꯅꯤꯁ ꯍꯥꯏꯅ ꯀꯧꯅꯈ꯭ꯔꯕꯅꯤꯅ ꯍꯦꯛꯇ ꯍꯣꯡꯗꯣꯛꯄꯗꯣ ꯉꯝꯗꯦ ꯃꯥꯅꯗꯤ ꯋꯥꯔꯧꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯅ ꯀꯩꯁꯨ ꯐꯠꯇ ꯋꯥꯔꯤꯗꯤ ꯅꯠꯇꯦꯅꯀꯣ ꯀꯨꯟꯗ꯭ꯔꯥꯄꯨꯔꯤꯁꯨ ꯈꯨꯟ ꯆꯥꯎꯔꯦ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔ ꯆꯤꯆꯦ ꯃꯣꯏ ꯈꯨꯟꯒꯤ ꯃꯤꯅꯗꯤ ꯀꯔꯤꯅꯣ ꯃꯃꯤꯡ ꯍꯥꯏꯕꯅꯤ ꯆꯥꯏꯅꯤꯁ ꯍꯥꯏꯅ ꯈꯪꯅꯩꯌꯦꯕ ꯑꯗꯨꯗꯤ ꯍꯟꯗꯛ ꯃꯄꯥꯟ ꯂꯥꯛꯀꯅꯤ ꯐꯪꯉꯁꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯉꯔꯥꯡꯅ ꯅꯍꯥꯟꯗ ꯃꯥꯒꯤ ꯂꯥꯏꯐꯇ ꯉꯥꯏꯍꯥꯛ ꯆꯪꯉꯨꯕꯗ ꯅꯤꯅꯦ ꯆꯥꯛꯁꯤꯡꯁꯦ ꯆꯥꯃꯜꯂꯤ ꯑꯣꯛꯇ꯭ꯔꯒ ꯂꯧꯕꯅ ꯐꯩ ꯂꯦꯝꯃꯒ ꯄꯥꯝꯃꯨꯏ ꯁꯥꯡꯅ ꯊꯥꯔꯣꯕꯦ ꯁꯥꯡꯅ ꯄꯝ ꯌꯥꯗꯕ ꯆꯥꯛ ꯆꯥꯃꯟꯈꯔꯦ ꯍꯣꯏ ꯁꯤꯗ ꯈꯣꯔꯀꯥꯟꯒꯤ ꯅꯤꯉꯣꯜ ꯑꯃꯗꯤ ꯂꯩ ꯈꯣꯔꯀꯥꯟ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏꯅꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯈꯣꯔꯀꯥꯟꯒꯤ ꯅꯤꯉꯣꯜ ꯑꯃ ꯂꯩ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯕꯦꯁ ꯈꯪꯒꯅꯤ ꯑꯣꯛꯇ ꯍꯥꯞꯄꯅ ꯐꯩꯗꯨꯗꯤ ꯄꯥꯝꯃꯨꯏꯌꯦꯕꯅꯦ ꯑꯃꯗꯤ ꯔꯟꯖꯤꯇꯥ ꯀꯧꯏ
ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯆꯥꯏꯅꯤꯁꯇꯒꯤ ꯑꯌꯨꯛ ꯂꯩ ꯃꯣꯏꯒꯤ ꯕꯦꯁꯂꯣ ꯈꯥꯏꯗꯣꯛ ꯕꯦꯞ ꯈꯥꯏꯗꯣꯛ ꯑꯁꯦꯡꯕꯩꯅꯤ ꯑꯣꯛꯇ꯭ꯔꯗꯤ ꯑꯗꯨꯝ ꯍꯥꯏꯒꯗꯣꯏꯅꯦ ꯑꯁ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯌꯥꯝ ꯏꯪꯉꯦꯕꯣ ꯉꯁꯤ ꯂꯧꯊꯣꯛ ꯏꯁ ꯌꯥꯝꯃꯤꯍꯦ ꯆꯥꯛꯇꯣ ꯆꯔꯥ ꯑꯅꯤ ꯆꯥꯔꯅꯤ ꯅꯠꯇꯦ ꯃꯊꯛꯅꯤ ꯁꯅꯥꯊꯣꯏꯕꯤ ꯈꯪꯕꯅꯤ ꯑꯣ ꯃꯣꯏꯗꯤ ꯈꯪꯒꯅꯤ ꯃꯣꯏ ꯈꯨꯟꯒꯤ ꯅꯤꯉꯣꯜꯅꯤꯅꯅꯦ ꯑꯩꯈꯣꯏꯗꯤ ꯀꯣꯂꯦꯖ ꯇꯝꯕꯗ ꯑꯗꯨꯝ ꯈꯪꯕ ꯋꯥꯅꯤꯗꯣ ꯈꯣꯔꯒꯥꯅꯤꯗꯁꯨ ꯑꯩꯈꯣꯏꯅ ꯆꯥꯝꯃ ꯌꯨꯝ ꯄꯥꯜꯂꯦꯕꯀꯣ ꯑꯗꯨꯏꯁꯨ ꯈꯣꯔꯒꯥꯅꯤꯗꯤ ꯌꯥꯝ ꯂꯩꯔꯛꯇꯦ ꯀꯣꯂꯦꯖ ꯃꯇꯝꯗꯇ ꯈꯪꯉꯛꯄꯗꯨꯇꯅꯤ ꯈꯔ ꯂꯧꯊꯣꯛꯑꯦ ꯊꯤꯕ ꯃꯇꯝꯗꯅ ꯀꯌꯥꯝ ꯐꯖꯔꯝꯅꯤ ꯑꯩꯁꯨ ꯑꯁꯥꯕ ꯊꯛꯆꯒꯦꯀꯣ ꯑꯗꯨ ꯐꯩꯁꯨ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ ꯑꯩ ꯌꯥꯔꯦ ꯍꯣꯏ ꯆꯤꯆꯦ ꯉꯥꯛꯇꯪ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯤꯁꯦ ꯐꯩꯌꯦ ꯑꯩꯗꯤ ꯑꯋꯥ ꯆꯥꯎꯔ ꯀꯥꯕꯒ ꯅꯠꯇꯦꯗ ꯉꯥꯏꯍꯥꯛꯕꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯇꯧꯕꯅꯤ ꯐꯔꯦ ꯀꯥꯏꯗꯦ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯌꯥꯔꯦ ꯕꯥꯏ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯣꯏ ꯆꯤꯆꯦ ꯕꯥꯏ ꯇꯦꯛ ꯀꯤꯌꯔ ꯆꯥꯛ ꯆꯥꯔꯝꯗꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯆꯠꯄꯗꯩ ꯋꯥꯒꯁꯦ ꯉꯥꯡꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯪ ꯆꯠꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯒ꯭ꯂꯥꯁꯁꯦ ꯃꯇꯥ ꯆꯥꯕꯅꯤꯀꯣ ꯆꯦ ꯈꯨꯖꯥꯏ ꯑꯃ ꯄꯤꯛ ꯊꯟꯕꯅꯤ ꯁꯤ ꯒ꯭ꯂꯥꯁꯁꯦ ꯇꯨꯝꯗꯦ ꯆꯥꯛ ꯀꯥꯡꯗꯨꯗꯤ ꯃꯃꯥꯏ ꯆꯥꯔꯣꯏ ꯍꯧꯔꯣ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯍꯧꯗꯦ ꯉꯁꯥꯏ ꯇꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯁꯦꯝ ꯇꯨꯝꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯒꯦ ꯖꯣꯇꯣ ꯆꯥꯛ ꯁꯥꯔꯤꯅ ꯆꯥꯔꯒꯦ ꯐꯩ ꯑꯩꯗꯤ ꯏꯁꯤꯡꯗꯣ ꯑꯩ ꯁꯥꯔꯤꯅ ꯐꯩ